Mizoram Police Amasung Assam Rifles na Mizoram gi ZOKHAWTHAR dagi heroin kg aniga gram sahunga marfutara humdoi Amasung explosive device kaya PHAGATPA ngamle HAIRI. Police dagi fangba pawama gi matung ina heroin kg aniga gram sahunga marfutara humdoi adu soke stamaga marfutara nipan da haptuna puraklambani. Faraba heroin sing adu lupa lak humfutara mathoiga lising humfutara mapan rongi mamal oigani HAIRI. Polam sing aduga kona na miyoy aniso Phagatkhre Phagatlaba miyoy sing adude lunglay Chanmari dagi bileng sanga apokpa lalkamlova amasung Champhai district ki Tuipui village dagi R Malswam Thara chahi kuntraga manga apokpa laikhidraba R Malswama kawi HAIRI. Polam sing adu Myanmar dagi ZOKHAWTHAR tamna Tata Yoda pickup truck registration number MZ02B9791 te puduna lakpadagi fakhibani. Heroin Sigamari Lainana ZOKHAWTHAR Police Station a case Amasung register TOMTV HAIRI. Nakal Amaromda Gelatin Nozzle Stick Jamagatara Amasung Detonator Jamagatara Konana Mioy Aniso ZOKHAWTHAR Dagi Phagatle HAIRI. Faraba Mioy Sing Adudi Myanmar Gitchin State Laiba Tiaukhaumai Village Dagi Biarkrema Chahikun Mapan Apokpa Laikhidraba Lalbak Jana Amasung Biarkrema Giloina B Ramcha Zoli Chahikun Nipani. Polam sing adu Myanmar romdagi ZOKHAWTHAR tamna purakhibani. Faraba Biarkremagi kenbo chamaga kunmanga Myanmar scooty amada polam sing adu puraklambani HAIRI. Heroin Sigamari lainana ZOKHAWTHAR police na wahang pang chatabaga loinana case Amasung register TOMTV haina so pawsin makhatari.